Manipur Top Channel dugi video amta thagasage ngasi fongbase fongda AR na nupi gi hakchangthong manungda khut thinjinduna sek taokhre MSRC na DGP dagi marik sumba report kokre More dagi palel tamna second hand fi roll sing puduna lalon basatpi sahi nauribi hoinu kim asengba mingnate kaubi nupi ama khudeng thabida leiba tarani ka nithoi suba Assam Rifles ki nupi personal amana mayai kaba drug thibani haiduna nupi gi hakchangthong manungda khut thinjinduna sek taokhre masida sunatana phi thongdaba mahak ki hakchang namduna photo kayarak hanna lobikre haiba asobo watho ama lakle paramilitary forcing na mayai kaba drug thibagi mingda chathaki tawhoidaba thodo adu tha asigi hokiba taraga nipalgi nungthil pung amadagi ama fawba bugi manungda thokibani thodo asigi matangna fangwa thajaba yaba pawgi matung inna thodo asida victim oirabi hoinu kimna driver amaga eco van amada second hand gi firol jonabagi damak palel tamna lakhibani palel tamna lakpagi lambi da taraga nithoi suba Assam Rifles ki khudeng thabi posta frisking torambi AR gi nupi personnel amana thawong andu sathakibani hairi Pausin hai hoinu kim gi haksang thongna khut thingjinduna sek tawba loiduna thadokraba matung AR gi nupi personnel adu yauna atoppa nupi personnel ani amadi nupi personnel amaga makhoi mari na civil dress ta angauba masugi car amada tanaraktuna lokchok thongma pa yorokpada thakhi aduga ecoben tharok liba driver dubuna nupa personnel ani aduna phajinduna thamlaga nupi personnel ani aduna hoinu kimbu manak nakpada leiba mongsong amada pusinduna amuk hana sek tawba aduda su ahan mada haksang thongda khut thingjin khimba nupi personnel aduna hoinu kim gi phuri lakto haiki adubu victim asina yadabadagi nupi personnel masamang na nampuda phuri singthaduna phi thongdraba victim asigi thabaki saruk photo kapki loinana personnel asina amuk hana victim aduda selakhiba khongraw lokthokna bahairakhi adudasu victim asina karimata yaude haibada thajadrabadi victim masagi manga kaktat piro haina personnel aduda manga insinki masidasu nupi personnel aduna nampuda victim adugi khongraw singthaduna phi thongandraba matung mahaki nupi oibigi haksang thong adubusu photo kapkhibani hairi masida victim asidagi karimata fangdabadagi personnel sing aduna tanarakliba misak adu onare haiduna makhoi bungakpina bahijaki loinana khudeng thabi posta chatuna saklen ama saminana bahiraki hairi masigi matung numit asida victim asi palel jogduna lama khangdagi mayumda halaki loinana thangnaba numit haibri November gi taraga mapana victim asi masa nongairaktabdagi moregi primary health center amada checkup tawki maduda victim asigi angang khawda asokpa kya leiramki tungde health center adugi yathang matung ina victim asibu more police station da puduna amasung victim asigi statement lauraba matung FIR number 19112019 more PS under section 354377 IPCC amasung 313 SC SD Prevention of Atrocity Act 1989 lokhatuna thijin bahukre lebak thiba thodo adugi tungda maraibak thirabi victim nupi adu JN Institute of Medical Science Jenims da medical examination pangthokre hairi thodo aduga mari leinana Women Action for Development ki Secretary Sabita Mangsa Tabamna Manipur Human Rights Commission na tharakhiba wakat amagi matung inna Manipur Human Rights Commission gi maikaidigi Director General of Police Manipur da FIR copy ama amasung medical report jawba thodo adugi akupa parol jawba state report ama December 18 ing lising taraga mapan fawgi manungda pisilakna ba khangan khre